Lanthokjari Science Magazine Ngasigi Thoramda Thamjari Microplastic amasung Nanoplastic na meeoibagi hakchangda sokhanbagi achouba maram oirakpa amasung Thao Amadi natural gas asi Anouba technology na Karamna Puthokpage haiba hiramsida consultant Petroleum Geologist oiriba Chanam Kulabidhu Singh aikhoigi mihut Nongthombam Roma ga unaduna wari saba Microplastic amasung Nanoplastic na meeoibagi hakchangda sokhanbagi achouba maram oirakpa Chakot khongthangi marumda ekhoi miyoibana puthokchaba potlam kayana ekhoigi yeknabasu oirakli potlam sing asigi manungda plastic su ama oirere plastic asi mafam matam chana sizinaragana ekhoigi marupne chadragana ekhoigi yeknabane marup ohenge natraga yeknabu ohenge ekhoi miyoibagi khutta leitabadi khak natte Malimgi mafam khuding plastic sizinadaba khak ngamde maramdi masigi pothok khudingmak masak phajai sizinaba nungai hongna phangi amasung kuina chatle adubu ekhoina sizinariba plastic ki pothok sing asigi chada kun khaktamak recycle tawduna makha tana sizinaba ngamle aduga lemhoriba yamlaba saruk asidi mahusagi environment khal amasung mahusa larimbi ima ki tampakta adumak mara luna tasinkre Pumnamakse oidunasu plastic product ki volume asum hengat laktuna kumlising ani yankhaidadi plastic waste ki volume asi kumlising ani kunda puthoklamba changdagi saruk taruk hengat laktuna 2.4 billion ton yoraba yai haina panari plastic waste asi kaithaba ngamdabana matam sangna haibadi chahi 10 dagi chama phawba environmental lai plastic waste sing asi thawong kaya marumna haibadi oxidation hydrolysis photodegradation mechanical amasung biodegradation na chingbana machetana kaithaduna plastic waste pollutant makhal ani thokna puthoi makhoi adudi microplastic amasung nanoplastic asini Hairiba plastic waste pollutant ani asi makhoi ki particle size ki matung ina maming lepi Microplastic hairgana ekhoina 1 micrometer dagina 5 millimeter gi manungda leiba mapang amasung mahi gi masakta leiba ngamba pollutant singbu khangnagani amaromdana nanoplastic hairgana 1 nanometer dagina 1000 nanometer chawba colloidal form de leiba pollutant sing khangnagani Aikoina microplastic maru oiba horpham haibadi primary source oina aki amo cosmetic industry gi microbat sing amasung industry gi lemkhak haibadi sapon shampoo conditioner body wets skincare products sing ni haina panba yai Aikoina noma kangdana sizinariba achouba plastic polam sing asigi machet haibadi fragments sing da secondary source oiri hairiba plastic e lemkhak sing asina makha tana kaitharaga nanoplastic ki horopham source amuk oirakli Nanoplastic sing asina maru oiba pollutants haibadi heavy metals polycyclic hydrocarbons amasung bisphenol A gumba plastic additives sing chupsinduna hena mayai kanba pollutants oirai Asida natana microplastic ke achouba horok pham kharadi wastewater treatment plant organic fertilizers meeoibana sizinariba plastic products singi waste ni mathakta palliba micro amasung nanoplastic material asina ising nungset amadi kangfal gi ecosystem pumnamakta pollutants oibana malem asida lairiba thawai panba sa nga meeoiba amasung pambi kayada masigi chaitheng piba ngammi Kumlising anika kunmanga da Malaysia ge Center for Nanotechnology and Advanced Material Faculty of Engineering University of Nottingham the thabuk tawriba li amasung mahaki thijiloi kangbuna Switzerland da fongba nanomaterials ko ba chefongda phonglakpa report amada micro amasung nanoplastic na food chain da yorokpana miyobige haksangda hiram kayamukta soalli haina palli Mahusagi pampakta sata aduna hingliba sanga pumna magna makhoigi food chain da plastic material sing asi iyawba thengnare aduga scientific study gi report ta hojik phawbuda microplastic amasung nanoplastic asi miyoibana yamna pamna chanariba khohida beer da thumda chini da nga da khajing da amasung kongreng da yawba thengnare Malemgi tongan tongan ba mafam da phangba brand tarama thoigi water bottle chani yankhai mapan test over matamda
water sampling sing adugi manungda chada marifu tara humdoidi microplastic yawi haina kumlising ani tara ni panda United States ta fongba Frontier in Chemistry kowba che fongda United States ki University of New York Fredonia gi Department of Chemistry da thabak toriba mission amasung mahaki thiziloi kangbuna pangthokpa changyengi report amada yauri yamna nungnang ningai oiba report amadana handakta kumlising ani kuntarukta North East India da pamna chanariba ethnic fermented fish ahum haibadi ngari hentak amasung sidalna chingbada microplastic maru oina polyethylene polypropylene polyamide polyvinyl chloride polystyrene na chingba yawi haina Indian Council of Agriculture Research ki Center Institute of Fisheries Technology Cochin Kerala gi ngastrota amasung mahaki thizule kangbuna Switzerland da fongba microplastic journal amada fongdokli maru oina aikoina kupna nainagadaba matang asidi microplastic amasung nanoplastic material sing asi mato karamna miubike haksang je sangduna laina kaya ge horpham oibano haiba asini plastic material sing asi maru oina lambi ahumda hakchang manungda changlai ahanbada ningsasur honjinba inhalation da anisubada chinjak oina sasin khiba injection da amasung unsaga thengnaba skin contact tani hairiba lambi ahum asida changkhraba matung hakchangda makhal kayagi laina thokhalamba yai haina scientific chefong amada inari changyeng sang kayada uchi nga amphibian yen amasung meeoibagi cellular level test kayadagi phanglakpa report singi matung inna meeoibada plastic particles sing asina piramba yaba laina layong sing asi asukki mathik yamkhre kumlising ani kunmanga da United Kingdom ge Imperial College London ge National Heart and Lungs Institute da thijiloi oriba ali amasung maki thijiloi kangbuna Netherlands da fongba Lancet Planet Health Journal da microplastic amasung nanoplastics particles na thawai panba singda sohalamba yaba awangba thaki changengda kumlising ani kunma thoidegina kumlising ani ga kunmanga phawboda thijun humjin bige report sing malem gi tongan mafam degi phonglakpa warul sing pawdamle sefung asina piriba naina warul gi matung ina plastic particles sing asina maru oina thohalamba yaba laina sing gi marakta panba yaba khrade metabolic disorder respiratory disorder lungs liver disease kidney disease neuroendocrine disorder loinana cancer risk kayani haina iri haksang ka hena noiba type 2 diabetes inflammatory bowel laina sing asina worldwide ki maru oiba metabolic disorder ni matam sangna ningsa honjinbada microplastic amasung nanoplastic particle yaukhrabadi meeoibada silicosis pneumoconiosis asbestosis laina sing na halakpa yai meeoibagi unsa asina hakjangi kuyom oiduna makhal makha kayagi laina tinadagi ngakthokli adum oinamak nanoparticle sing asina intercellular lipid matrix intracellular roots sweat glands amasung hair follicles sing powerga ilai na changkhiduna hakchangda makhal kayagi anabu ohelamba yai haina thajanari akuppa plastic particles sing asina hana infected oiduna mapangal sontharaga leiba unsa singda changkhiduna keratinocytes amasung sebocytes singda oxidative stress cytotoxicity amasung pro-inflammatory signaling thokhalamba yai haibagi changyeng khudam lei kumlising ani kunmri da University of Campania Luigi Van Vitili Italy gi Department of Advanced Medical and Surgical Sciences ke changing sangdagi Marfela amasung mahaki thijiloi kangbuna United States ke Massachusetts fongba New England Journal of Medicine da phonglakpa report amaki matung ina miyoi chani ga yankhai tareta asymptomatic carotid artery disease haibadi ngaksamda chenba igi utong khujil lakpagi laina naba miyosing test tawda miyoi chama ga yankhai ida polypropylene amasung miyoi kunthama thoidana polyvinyl chloride yawa thengnakhi liver cirrhosis na nahalaba miyoi singdagi lawba tissue singda tijilluba matamda microplastic particle maru oina polystyrene polyvinyl chloride polyethylene terephthalate polymethyl methachloride polyoxymethylene amasung polypropylene sing chang yamna yawi haina Department of Medicines Gastroenterology and Hepatology University Medical Center Hamburg Appendorf Hamburg Germany da thabak tawriba Hovitis amasung mahaki thijiloi kangbuna tawba changing amagi pawdam oina kumlising aniga kunithoi da Amsterdam Netherlands da fongba biomedicine chefongda phongdokle mathakta palliba warol sing asidagi microplastic amasung nanoplastic na aikhoi miyoiba asi mapham khuding koisinkhre langoi changsinkhre haiba takli
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯁꯤꯖꯤꯟꯅꯗꯕꯅ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯄꯣꯠꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯔꯤ ꯃꯥꯏꯀ꯭ꯔꯣꯄ꯭ꯂꯥꯁꯇꯤꯛ ꯑꯃꯁꯨꯡ ꯅꯦꯅꯣꯄ꯭ꯂꯥꯁꯇꯤꯛ ꯑꯁꯤ ꯍꯟꯊꯍꯟꯕ ꯌꯥꯕ ꯑꯆꯝꯕ ꯈꯣꯡꯊꯥꯡ ꯈꯔꯗꯤ ꯁꯔꯀꯨꯂꯔ ꯏꯀꯣꯅꯣꯃꯤ ꯄ꯭ꯔꯥꯛꯇꯤꯁꯦꯁ ꯍꯥꯏꯕꯗꯤ ꯍꯨꯟꯗꯣꯛꯈꯤꯒꯗꯕ ꯋꯦꯁꯁꯤꯡ ꯔꯤꯁꯥꯏꯀꯜ ꯁꯤꯖꯤꯟꯅꯗꯨꯅ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯐꯨꯗ ꯄꯦꯀꯦꯖꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯂꯤꯁꯇꯤꯔꯤꯟ ꯊꯤꯡꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯃꯦꯇꯔꯤꯌꯦꯜ ꯁꯦꯀꯦꯟꯗꯔꯤ ꯁꯣꯔꯁ ꯍꯥꯏꯕꯗꯤ ꯇꯌꯥꯔ ꯋꯦꯌꯔ ꯑꯃꯁꯨꯡ ꯁꯤꯟꯊꯦꯇꯤꯛ ꯐꯦꯕ꯭ꯔꯤꯛ ꯁꯤꯖꯤꯟꯅꯕ ꯋꯥꯁꯤꯡ ꯃꯦꯁꯤꯟꯗꯒꯤ ꯊꯣꯔꯛꯄ ꯋꯦꯁ ꯋꯥꯇꯔ ꯑꯁꯤ ꯑꯦꯗꯚꯥꯟꯁ ꯐꯤꯜꯇ꯭ꯔꯦꯁꯟ ꯁꯤꯁꯇꯦꯝ ꯑꯣꯟꯊꯣꯛꯄ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯐꯤꯜꯇ꯭ꯔꯦꯁꯟ ꯇꯦꯛꯅꯤꯛ ꯍꯥꯏꯕꯗꯤ ꯃꯦꯝꯕ꯭ꯔꯦꯟ ꯕꯥꯏꯑꯣꯔꯤꯌꯦꯛꯇꯔꯅꯆꯤꯡꯕ ꯋꯦꯁ ꯋꯥꯇꯔ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯕ ꯏꯔꯪ ꯏꯄꯥꯛꯇ ꯃꯣꯠꯁꯤꯜꯂꯛꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯦꯡꯗꯣꯛꯅꯕ ꯂꯥꯔꯖ ꯁ꯭ꯀꯦꯜ ꯑꯣꯁꯟ ꯀꯂꯦꯛꯁꯟ ꯗꯤꯚꯥꯏꯁ ꯑꯃꯁꯨꯡ ꯅꯦꯅꯣꯃꯦꯇꯔꯤꯌꯦꯜ ꯕꯦꯁ ꯐꯤꯜꯇ꯭ꯔꯦꯁꯟ ꯁꯤꯖꯤꯟꯅꯕ ꯕꯥꯏꯑꯣꯗꯤꯒ꯭ꯔꯦꯗꯦꯕꯜ ꯄ꯭ꯂꯥꯁꯇꯤꯛ ꯄꯨꯊꯣꯛꯇꯨꯅ ꯁꯣꯁ ꯔꯤꯗꯛꯁꯟ ꯍꯟꯊꯍꯟꯕ ꯑꯃꯁꯨꯡ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯋꯦꯁ ꯋꯥꯇꯔ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟꯠ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ इको फ्रेंडली ओइबा प्लास्टिक महूत छिनबा याबा पोथोक सिजिनबा सब्सिडाइज नत्रगा टैक्स इंसेंटिव पीबा अरोइबदा मालेमगी थाकता प्लास्टिक हंदहनबा पब्लिक अवेयरनेस पीननबा होनहोबा असिनी हारिबा हिरम कया असि मतम चाना थबकतो ओंथो होगद्रबदी मियोइबा कांगलुब असि उना प्लास्टिक न कुपसिन खिदुना मालेम लेकोइपुंग असिदा थवाई पानबा अमत्ता लेरक्तबसु याय अरोइबदा अमुक थमजरी थाव अमदी नेचुरल गैस असे अनौब टेक्नोलॉजी न करमना पुथोकपगे हाइबे हिरमसिदा कंसल्टेंट पेट्रोलियम जियोलॉजिस्ट चनम कुलबिधु सिंगा अखोगी मिहुत नोंगथोंबम रोमागा उनदुना वारी साबा ngasi Akashvani Imphal gi studio da lengchen miribasi oja Chanam Kulabidhu Singh ngasi gi thamjari va hiramna Thao Amadi natural gas asi Anouba technology na Karamna Puthokpage haibasi gi matang dani ojabu Akashvani Imphal gi studio da taram nokchari Karamsari matam kuina chahi kuntra mukhena malem gi tungan mafam sing da aduga bharat ki tungan ba state sing da koi gi Thao Amadi natural gas asi matau karamna puthokadage haibasi gi hiram sida thijinduna dum laklaba ojani oja Chanam Kulabidhu Singh aduna oja ahanbada hodongni basi koi wahaudo ina koi miobegi punsi da koi Thao Amadi natural gas na hairibase si changdaba yadraba yamna maruiba polam sing ne na haijaba tare aduna miobi punsi da sigumba Thao Amadi natural gas asina hiram kaya marumda maruiba koi gi tongan ba thodang su chaung lobiri bani aduna bharat ki oina seasonary Thao se petroleum gi production aduga koi gi natural gas oirabasu koi maruina koi gi Thao se masi se koina seasonary ba bharat na seasonary chang siga aduga mapal lamdagi pushilakpa khoigi bharat na puthokliba masigi chang haiba tare masi akoina lokshilakpana helibra natragana akoina puthokchariba sina konana ba seasonaba ngamlibra habasi matang do jana samlappa ma thambi hoi pani aijage akoi mayam na hena khangdaduna leire maramdi petroleum amadi magi products sing si khoigi nongmagi hingba changda yadaba yamna chawba polamam oiri samna harabada khoi hoji sak thong sinariba LPG ko sidagi hauraga akoina chanariba tongnariba gari masi akoina thodok hendona khanjiludragasu tasengmagi masi yaudragadi aduki mati awabam oi aduna hoji hangbikhiba khoigi bharat ki oina hairagadi bharat ki sumasagi thaugi pothok leijai mafam kaya haidi state kaya gi basin si putoli toimusung akhoigi darkar oiba chang sigi manungda chawrangna panjarabada chada maifu manga dagina maidragi chang haibadi 85 to 90% di masi mapandagi pusilapa mathau tai haibadi akhoina season ai chawrangna nongmada khoigi million barrel ko barrel amai si chawrangna yam gre liter si nearly 150 liters hairase ko sugumba si nongmada million billion manga muksi darkar oiba aduna ngasai haijaki ba 85 to 90% sina crude oil ko crude oil haibadi khoigi sengdokriba thau gi mayam ama yanjina base aduga LPG liquefied petroleum gas in around 60 to 70 si import tawi aduga LNG liquefied natural gas hairagana byproduct nataba ngasagi masai thokcharak base sisu around 45 to 50% di adumak mapandagi pusal ina isim haijage ozana highway river data sigi makhapona di khogi bharat ki mafam da india ge mafam sing da puthokli basina konana ba haibatare numit khudingi maruina changli ba chang se masidai sida yamna magi ratios yam nemna leiri na takpi baneba haibdi masida hena thidokpa natraga khogi isagi konana na ba haibatare numit khudingi maru
maruina changi base masi konana ba masi gi thidokpa mafam amsu mathau tari in takpi bani oja adu makha tar kusino oja karam ba mafam da hairiba thau natraga na khoi gi natural gas se masi leiranga dage haina masi thidokpa gi mathau si karmaina tawgani karam mafam da leiranga dage se kamaina khandokani oja masi gi si khoi gi india gi oina ko lam gi magi country do gi rules and regulations haija batare niyom lei aduga khoi gi bharat ki oina india gi oina di ministry of petroleum natural gas ki makhada DGS haibadi directorate general of hydrocarbons na regulatory body amakhak lei makhoi sina ngasai gi sigi authority oi aduna khoi gi geological basin haibatare ko haidi thau karamba ya pham leiramba ya bage haibagi dudi already akoina seismic na chingba survey makhan tor matung sida data khara leire seismic na tabda su atopa survey makhal khara leidi haidi preliminary survey haitare ko magnetic survey adigi aerial survey kaina main leigre adumaina leiba data sing si gi aduna chaurana krai de leiramba ya ge haibadudi hairiba regulatory body se sina makoina khange adu khangdriba akoi gi khange means akoi gi loina khange haibdi na chaurakpa data khara di leiraba ko akoi gi chapchana concrete oina singbadi soina leiramni haiba mukti nataba adumai tobagi akoi gi map ama fonge makoina aduga makhal hom thona khaidoi gi basin sing haitare ko aduna hanadi category manga thong kharami hojikti hom thona khaidoi besi hojiki DJ sina moina sembi bani han bagi sina akoi gi kai haitare akoi gi khanglaba non oiraba aduga puthoklaba haitare ko sigi makha akoi manipur sum yawi maramdi kai gi noda akoi manipur si asam arkan basin gi manung chan bani na akoi na puthoktrib dan makhala mani aduga sima yaure ani suba sina akoi gi commercially oina viable oibra oidibra leire di khangaba ko aduga tasing bagi di masi senthok leina haidi profit leina oirabra haibagi ama adagi hum subada akoi gi potential leiba haidi ma khudong chabadi leiba aduga khangdriba tangdang ba khangdriba sumaina hum thongna lei aduna hairiba sing sidagi ngasai hangbi khiba kamain khange haibado sigi DJ sigi makha sesta kano si lei haitare ko sigi information adig natragana akoi data adugo ja hydrocarbon habdi ngasai gi oil khoi thau natragana khoi natural gas se masi si leiramba yaina khandolaba mafam sing si mapping tawdana thambe aduga mafam sida karmain tawdana ngasai gi thau lokthokpa natraga natural gas se masi lokthopagi thabak se tawnaba khoi drilling haiba tare hutpa manthau tari banina masi karmain tawdana tawgani haiba sigi magi method and adugi khoi gi steps sing haiba tare tungan ba khoi gi thong sing se masina kari oibano abdu takpi hoi masi kijitangri technical oi adubu ai yari makai acham bilonda haijarake ngasai gi panjaki ba ngasai data singski khanga matung seisda khoi kanagumba company amana hojikti any private company su khoi block si leiba yare ko aduna makoina hairiba block si singsi da kamaina leram gadagi haibadagi data sidagi study tawrani adigi khoi hamba process da seismic ama tawrani ko seismic makhal lei 2D haibanga 3D haibamaga aduga 3D sina khara hena detail study gini 2D gi adumaina data si process tawre interpret tor matung sista geologist ne drilling engineering gi team amana office ta makoina hana well designed dogani aduga khogi mafam pongno no mafam haiba tare ko khara haidi hana data yamna leitrim pham da di akoina madu exploration well haidana data sigi maru oina thausi leibra leitabra karawai de lei haina adugi confirm tobi amakhak si drill tawi hairiba seista kamain toge da masi team amani sida department si akoigi civil lagi horaga haibadi lambi thong kangpha gi lamda oiragana adu offshore da su adum drill tawi samudra di koi chathok chasin tawbasi jahaz haidi supply boat natragana personally helicopter adumaina drill tawi duga chatkadorba ngasai gi team seista hamada civil kamgun semba yaba semani geologist yaugani drilling team yaugani drilling fluid team yaugani adegidi wireline haina team cementing team sumaina team mayam ama lei adu hai saurangna mi si chama yankai humbu muki changi purapna koigi even hai worker ho yaurga ko adu mai tona kitang technical oi aduga ngasai gi suppose koigi geologist singchina example mafam amada 3000 meter ko hai kilometer ahum luna leramgani hairibasi ngasai gi study do hairakpam du koina chapchana phangi phangdi si rig hairiba ngasai gi koigi khulai chabun na mai ta package ko sina drill tawgani aduna hujik panjaki ba koigi well si suppose around 3000 meter natragana some 10000 feet karigumba lam khradana fit oli company khradana kari meter oli aduna hujiki example la aina panjaki ba meter si lising ohum si yongna drill tawgudamni hairabadi masi akoina size amata da haiti diameter da 8.5 natraga 12 quarter and main khangnai 7.5 na sumaina design tawgani well design si yamna maru oi akoigi swai da hunari ba isingi haitare ko bore well
borewell gi siga manade maram di borewell hut badadi yamna shallow oina thien hut panina masigi technical challenges leite amata adubu hairiba 3000 meter natrana 2000 natrana hen hut pataragadi drill taw taragadi technical challenges lei maram di makhada leiba pressure temperature asina singba asumaina ngasai mayam team duna sema kansuda different experts haiba tare ko asumai tawra kanuda adugi plan ama tawe hoi aduga ozana takpi bada ngasai ge khoi gi drilling process sida kangphal da tawwa maga samudra se masidai sida thau se lei rai na thidopagi masigi thabak thong si sathak matam da ani se kangphal da khoi gi onshore drilling siga offshore drilling haidi samudra da masidai sida khoi gi isingi ipak sida thau thibagi thabak siga ani se karmain tawdana ngasai gi hutliba chang sina kamaina tawbano aduga masa khenaba se kari kari lei karambana hena masi profitable haiba tare ko mayam da oina kana ba pigadabsina karambana oiba karambana hena khudong thiba haibna singba singdo adu makhata bi hoi amachi yamna phajaba question ni haibidi akoina drilling matam sida onshore haibani ko kangphal sina kangphal gi mafam seida drill tawasidi kangphal haibasida amuksu khaido khare khoigi marubhumi lam haitare ko adugumba jungle gi ching nung sulai adi sam plain area da sulai aduga drilling gi di amarom da chap mani tawbudabu pham dugi matung in logistic issues haidi khulai arumba chemical mayam putok pusin gi challenges ama khatang di laigani aduga khoigi sinmi sing engineer sing worker sing adugumba gi leifam logistic issues kharaga samna harabada samudra da oiragadi samudra dugi kayam thap ke haibagi kangphal dagi adugi makasu pole masidai yamna thienba oiragadi akoina makhan makhan gi magi luriba sangdui matung in hutpagi rikisi nei haibadi jahaz ithien thienba jaga oirabadi khoi jacob bana makhala makhak lei makhong ahum panba aduna magi samudra gi makha seista adum support or kan da adum lepcha ba yaba samna harabada masi meter yamna lude sidi yamna ludaba pot lakon foot chami changwa example aduga karen lu tharagadi amuk kare hen expensive ba yam aru pham da even fit dising manga gi hen lu bulai deep water haidana moidu de khoi gi khara wangba thaki propel automatic positioning oiba gps season ba aduna singba lai khare moidu di paisa yamna changi haibadi yamna luba aduga makha gi operation da kaina khoi gi adugumba ama laire number 2 da khoi gi logistic haitare ko karigumba khulai macha ma watpagi chemical macha ma watpagi sumadugi yamna well planning tawda ba de kampalagi thadori si helicopter season mi na chatpagi na aduga khoi gi chemical sing khulai parts sing yamna mechanical adigi equipment sing yam yawi ko heavy machineries haitare aduna paisa rom gi hairagadi matam punamakta offshore habi samudra gi operations na hena changi aduga kangfan gi sina khoi gi hena tai adugi matungina india government su khoi gi royalty pi matam da subsidy pi matam da su samudra gi sina khari yengi haitare samna harabada paisa ju sangak panina simatang tamjagi adugo za hojik se khoi technology gi matam ni aduna tungan ba khwai dige no ba technology myam sing si sizna duna asai gi thau gi drilling process ta bo rabu thidok pagi oir ba su masida mayam ma sizna ga dori bani aduna khoina masi sizna ba matam da su mioi myam am yauri bani na asai gi khoi gi hut pagi thabak sida yauri bani na ngasai gi asoi ngam thok ta ba haiba se safety measures sai ba tan masi su yam mathau tai na khalle aduna ano no ba technology na kari kari leire adu safety measures na karmain lokhat pa yaba ge habdo takpi pani haijage khoina safety first haina haibadi khwai ham the safety masi akoina thabak tawriba workers sing engineers workers sing dugi amako number 2 dana khoi asset sing hai atang ba khulai ngaktani aduna safe oi da ba yadi haibasim the number 1 ni adagi technology gi matang da hairagadi khoina samna hairabada khoi gi medical science hairasi doctor amana anaba ma patient ama yengbasi thaina matam dagi hojina yam hele sakhatle isam samna khoi gi anaba madanang kari nuaite kari no haibadu dagi doctors na hamdak sign kar khangagani mathang da mana haidi darkar leragadi diagnose to ba x-ray lo example blood ki sample si test or ECG example mai darkar oi ba si nong gi chakulai similarly chap manana khoi gi oil and gas ke drilling technology is da si hujikti khulai si makhan gi lam leire samna haibada khoina 3000 meter haibadi meter lising home si khula kandu da khoi gi reservoir si thengna ba yai haina geologist sing na haiba hairi basida khoi gi reservoir makhal ama leire hairi basi meter yankai thick oiba haidi yang meter asuk ana leire na khalasi aduga khoina drilling site sida yengadori si tholai ba cutting sing do study toba adegi masi da gas labor later ba haibu gi khoi gi
detection gas detector hype tare ko gas makal hum sukre safety gi hydrogen sulfide H2S haiba ma CO2 carbon dioxide haiba ma adagi hydrocarbon gi da haidi mixed hydrocarbon gas ne ko ko gi methane dagi hauragana magi pentane natragana C8 octane adu hawa detect to ngami magi real time da haiba sing sina ko gi keno sima khangba ngame chawrak pani ko adu makal da ngasai gi panjaki be ECG adu maina hojikti ko gi khara thado dori ba drilling gi matam da su khulai khara sina ba yai LWD haibadi logging while drilling sina complex electronics sensor mayam hapaga madugi data do koina drill tawna sigi properties sing si koin ubungam haibadi site su ure adu hojikti internet ki through da isda magi company duna yenganing ba ahing ogerum till 24 hours is the globally access to yeng ba yare masida sida koi gi resistivity tool example si basic ti hojikti basic kawi ko resistivity lere adigi koi gi gamma ray example adu maina torak paduna adi hojikti koi gi MDT kaina kano lere formation evaluation test manung da leba si temperature kaya no kari no direct measurement ko aduga porosity ni kaya no permeability kaya no adigi ti koi gi image NMR koi gi non magnetic resonance sumba si makoi adum sijenai sumai tok da makal gi yamna lere aduga makha dagi hairiba sample si amuk mathak ta pukhalaka lokhala kanu da koi gi magi lerami ba natural in situ hai koina in situ gi my conditions sample lobu yare aduna samna hajaraba da 1996 ta Assam da thabak ayamba haujaraki matam da high pressure well ni haidi around 4800 meter gi well si onji si drill tawe aduna makha gi matam da koina pore pressure prediction si adu yam kanna advance oide aduna maram moira kanu da drilling difficulties mayam ama thengna ba sita kulai du phajana technology sina dabni na tak phaina drill string si stuck tawba ko madu free tawno honda pesa yam changi matan yam changi hai tare ko aduna hojikti hanaga yenglorogadi chakhol lakli aduga sum makatana similar field ID atopa field tawba so minus so adum chathari na haijage matamam da sinaramba tungan ba technology koi kanglon mayam sing se hojikti ahong balak pagal loina na ngasai gi hutpagi mong da su aduga thijin bagi lam da su masidai da hena khumang chawsle na takpi ban adu makha tar pasino za hariba khoi gi thau gi khoni haiba tare thau se leiramani na hutpa hore akoina masi thidok na tongan ba machine sing tool sing technology mayam sijina dana masi honavire aduga khoina mayam na khanari se thau se masi kar mong da leiranga de khoina crude oil na haije sungdok triba thau na hairi se masi karmain to bunu haiba si mayam su ata mayam su khangning ngani khale oja masi matang du ska jiktan thambi pani haijage koi no jik phangi ba sam have the petrol pump da station da phangi sidi already refined auraba haibadi makal sing do tongan magi properties matung ina koina petrol boire diesel boire adigi ti kerosene boire sumaina adigi mobile oil kaina sumaina makan si khaido oga refined auraba lakpani adubu mahausana thambiram biba khoi gi reserves da leram university crude oil haidi liquid hai tare ko sidi mixture ni sidi crude oil khangai si khakta di layer roi crude leibam pham da di gas yaugani aduga crude yaug da gas khaktan gi su lei haidi sam hai da reservoirs ko koi gi swai da norris hai ga di tripura da su adu natural gas oina phangba aduna masi mixture ni asida quality phaba phataba makhan dudi refine torga kana to phangi hai tare ko aduga masidi koina hek phangba da di crude oina di mixture of hydrocarbons hai ko light again heavy adamai lai Thao Amadi natural gas asi Anouba technology na Karamna Puthokpage haiba hiram sida consultant petroleum geologist oiriba Chanam Kulabidhu Singh aikhogi mihut Nongthombam Roma ga unaduna wari saba tahanjakhiba ga loinana ngasigi science magazine lanthokchaba matang asta loizari mathang laipak pokpa numit pungpham asimakta da amuk phangbigani science magazine